Masada threat Leitana license gun Piramlabadi, license Kaklagani, Chief Minister. Ngarang BJP Manipur Pradesh ke ex-serviceman cell ge convener Laisram Ramesor sahi yangkay ga mga abo nong may nakapto na Hiramsingi thogdok sa na bamiyoy phabang amlabaso. Mahak puha na boho na bada punging tagot ki bamiyoy kuding mag phagatu na matik sabat sairak panganan na boho na rihay na Chief Minister NBD na Pangthoktuna nong may kapto na halamlaba laikhidraba Laisram Ramesor gi thawai yaugdraba haksang ngasi BJP office thambal sanglen da puraktuna Chief Minister NBD Yaona BJP ge karmi sing amade mantri MLA amadi miyoy kaya na haikat laikat tamduna awaba Pangthoktuna thokre ba thogdok ase lainga kasi na taray na lauday nakalamarom license nong may pai di ba miyoy kuding mag review taw na ba state cabinet ta warep lauraga ni hay na so Chief Minister NBD na Pangthoktuna mahak na makata na Pangthoktuna da mamangay da palamba laingak sing na license nong may masing kahe na Piramlabadi mataw karam na oikiba no khangde state asida BJP laingak lak badagide tangay fada na license nong may paibagi kanglon subam yoy khara natana yari ba makay nong may paibagi ayaba pida na lakle Masada threat Leitana license gun Piramlabadi license adu Kaklagani hay na su mahak na Pangthoktuna Manipur gi Chaokhat Thourang Amadi security gi Yaona Atei Hiramsingi Matangda cabinet Mipham Pangthoktuna Khannakhre state asida thaknaba phabaising marang kaina Phangdabagi awaba mayong naribasi kokna ba Matangda ba thabaksing paikhalagani haina Chief Minister NBD na Pangthoktuna wapam asi Manipur gi Chaokhat Thourang Amadi security Yaona tongan ba Hiramsingi Matangda ngasi Manipur lengaki cabinet Mipham Pangthoktuna Chief Minister NBD na Pangthoktuna banay ngasi ayok pung 13 ba duwaidage nungthil pung amarom phawba Chief Minister Nasir Lauduna Chief Minister Secretary ki cabinet hold Pangthoktuna Mipham aduna state asida paikhaliba tongan ba Chaokhat Thourang gi thabak singi khumang yangsin baga loina na project sing adu matam sana loisin na bagi matang dasu yamna kupna khanakhi hai re amaromda state asida hogjik wariba security gi phibam G20 gi matang miyam gi damak paikhaliba yaifa Thourang sing amade hogjik lainga kasina akan ba mawong da sangsiliba war on drug ke khongjang gi matang dasu tongan ba wafam kaya puthoktuna Mipham aduna khanakhi hai re Mipham adugi matung tarakbada akana ba Mipham amasu Pangthoktuna state asida miyamna thaknaba phabaising marang kaina phangdabagi thengnariba khudong chadaba singsu puthoktuna Khannakhre isingi awaba mayok nariba sigi matangda palladuna Chief Minister NBD na hai miyamna thaknaba ising marang kaina phangdriba se laingak na taray na lauday isingi matangda midyang sana yengduna tungkoy na satpa yaba solution na maputhoknaba laingak asina akan ba mawongda thabak paikhatle thaknaba phabaising marang kaina phangnaba state asigi maruoina urban area da water supply project kayasu paikhanaba khanaba leire athuba matamda mathauta ba thabaksing paikhat pa horagani haina Chief Minister NBD na makata na Pangthoktuna ukrul da bom pokhai ba da miyoy ahum soklei ngasi numidang waidam pung mga ga minute 10 rom ta ba matamda ukrul district headquarter police station gi manungchan na ukrul town da leiba Gandhi chok manakta sakhang da ba miyoy sing na plan tawduna thamlamba IED oigani haina chingna ba bom ama pokhai khre bom pokhai bagi thogdok adu da manak nakpada leiba micham nupa amade nupi amaga asogapan nang khre hai re soklaba miyoy ani adugi chapchaba masak maming khangba ngamdre loina na kanana kari maram gidamakta bom adu pokhailam liba no haiba khangba ngamdre makata na thogdok thokphamda ahenba security force ki kangbu changsinduna thiba humbagi akan bathabak sathari hai re moirang thong bridge sanana ba urep uyung tam khre ahing da hogalaga lambi tokthokpagi thabak sathaba kangbu leire masi thinghauba change Govindas PWD na sagadoriba moirang thong bridge ngasi Works amade Youth Affairs and Sports Minister Govindas konthokjamna urep uyung tamkhre Thourang ga mari lenena Minister Govindas konthokjamna hai Manipur da ahongba ma purakna bagi khongthang oidiba transforming Manipur ge manungchan na thong asi PWD na lupa crore amaga lak ni fu changna saduna thabak oina utkadoriba nei thong asi meter kungani pan sanggadaba double lane oigadaba thong nei Chaokhat pai basi lambi thong phabagi makha polle adubu ahing da hogalaga lambi tokthokpagi thawong sathaba kangbu khara leire maram aduna masi kupna yengsinba made thingauba mathau tai haina su mahakna Pangthoktuna Thourang ga mari leinana pasoi kendra gi MLA sapam kebana laikai miyamna mateng pangbirakpa made pungning thogot pibagi damak thabak kaya tawba ngamjabani haina su Pangthoktuna traffic police na helmet Uptabasing fine Thihanbagi Mahutta helmet Leiraga Uphankhre Tinted glass Nappa Garisingsu Settatkhre Imphal West Traffic Police na ngasi Imphal manungda khanaba drive sathaduna helmet uptana gari macha thogduna lakpasing fine Thihanbagi Mahutta helmet Leiraga Uphankhre
loinana tinted Nappa Garisingsu faduna Settatkhre haire Hiramasiga mari leinana ngasi CMN bidena social media da thadorokpa warol amada state lainga ki priority ase illegal drug tagi oiro natraga accident dagi oiro aikoi gi miyam gi punsi kanba duni hairaduna Imphal West Traffic Police na helmet uptana gari macha thobasing fine Thihanbagi Mahutta helmet Leiraga ubanduna chathagi ba drive adu buthagat pa phongdokhe CM na makha taraduna ngasigi traffic police na sathari ba drive asigumna state asige district khuding da su sathari hai ki baga loinana miyam na gari da tinted glassing sizinadana basu appeal tawkhe aroi bada tabiri bapum namak pu thagat chare